ꯃꯌꯥꯝ ꯉꯁꯤꯗꯤ ꯍꯧꯖꯤꯛꯁꯦ ꯌꯥꯎꯁꯪ ꯄꯟꯊꯥ ꯑꯣꯏꯕꯅꯤꯅ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯁꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯁ꯭ꯇꯦꯁꯟꯗ ꯂꯩꯕ ꯅꯨꯄꯤ ꯃꯌꯥꯝꯒꯤ ꯑꯗꯨꯝ ꯄꯥꯔꯇꯤ ꯃꯆꯥ ꯑꯃ ꯇꯧꯅꯤ ꯍꯥꯏꯗꯤ ꯄꯥꯔꯇꯤꯗꯤ ꯆꯥꯕꯤ ꯊꯛꯄꯤꯒ ꯅꯠꯇꯦꯀꯣ ꯌꯥꯎꯁꯪꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯍꯣꯂꯤꯒꯤ ꯑꯗꯨꯗꯨꯅ ꯁꯨꯝ ꯑꯩꯒꯤꯗꯤ ꯑꯔꯣꯏꯕ ꯑꯣꯏꯗꯣꯏꯅꯦ ꯁꯤꯅ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯑꯗꯨꯅ ꯑꯗꯨꯝ ꯆꯠꯂꯨꯁꯦꯕꯀꯣ ꯀꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕꯗꯤ ꯀꯩꯁꯨ ꯑꯣꯏꯔꯣꯏꯕꯀꯣ ꯁꯨꯝ ꯃꯃꯥꯡꯒꯤꯗꯒ ꯌꯥꯎꯕꯗꯣ ꯀꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯗꯨꯝꯗꯥꯝꯒꯗꯤ ꯑꯣꯏꯗꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯅꯝꯒꯦꯕꯀꯣ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯃꯇꯦꯛ ꯑꯗꯨꯝ ꯅꯝꯒꯦ ꯇꯧꯕꯅꯦꯕꯀꯣ ꯍꯧꯖꯤꯛ ꯆꯠꯂꯅꯤ ꯑꯗꯣ ꯈꯤꯇꯪꯈꯛ ꯀꯦꯁꯟꯅꯤ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯅꯝꯗꯣꯏꯅꯤꯅꯅꯦꯀꯣ ꯈꯤꯇꯪ ꯀꯦꯁꯟ ꯑꯗꯣ ꯐꯤꯔꯣꯟ ꯍꯣꯡꯗꯣꯛꯑ ꯆꯠꯇꯣꯏꯅꯦ ꯁꯤ ꯐꯨꯔꯤꯠꯁꯦ ꯂꯤꯠꯂꯣꯏ ꯀꯨꯔꯇꯤꯒꯨꯝꯕ ꯑꯃ ꯁꯦꯠꯂ ꯆꯠꯀꯦ ꯌꯥꯎꯁꯪꯒꯤꯅꯤꯅ ꯈꯤꯇꯪ ꯑꯉꯧꯕ ꯁꯦꯠꯂꯒꯅ ꯃꯑꯣꯡ ꯃꯥꯜꯂꯤꯗꯅ ꯑꯗꯨꯅ ꯑꯉꯧꯕ ꯑꯣꯏꯅ ꯁꯦꯠꯂꯒ ꯀꯨꯔꯇꯤꯒꯨꯝꯕ ꯍꯣꯡꯗꯣꯛꯑ ꯆꯠꯇꯣꯏꯅꯦ ꯑꯗꯣ ꯃꯊꯪ ꯃꯊꯪ ꯑꯗꯨꯝ ꯎꯠꯂꯛꯀꯦ ꯍꯦꯚꯟꯒ ꯁꯥꯏꯌꯣꯜꯒꯁꯨ ꯄꯨꯔ ꯆꯠꯇꯣꯏꯅꯦꯕꯀꯣ ꯍꯦꯚꯟꯒꯤꯗꯤ ꯏꯍꯥꯟ ꯍꯥꯟꯕ ꯃꯥꯒꯤ ꯍꯣꯂꯤ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯅ ꯃꯈꯥ ꯃꯈꯥ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯌꯥꯝ ꯑꯩꯗꯤ ꯚꯤꯗꯤꯑꯣ ꯅꯝꯗꯣꯏꯅꯤꯅ ꯈꯤꯇꯪ ꯀꯦꯁꯜꯂ ꯆꯠꯇꯣꯏꯅꯦꯕꯀꯣ ꯑꯗꯣ ꯁꯤꯔꯝꯒꯨꯝꯕ ꯀꯩ ꯇꯩꯒꯤꯅꯤ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯛꯄ ꯁꯤꯔꯝ ꯑꯃ ꯎꯠꯂꯛꯀꯦ ꯃꯌꯥꯝ ꯑꯗꯨꯝ ꯃꯃꯥꯡꯗꯩ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕ ꯑꯣꯏꯔꯒꯗꯤ ꯈꯪꯉꯝꯒꯅꯦꯕꯀꯣ ꯑꯗꯣ ꯈꯪꯗꯕꯁꯤꯡꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯒꯤ ꯄꯤꯌꯣꯔ ꯑꯣꯔꯤꯖꯤꯟꯒꯤ ꯀꯣꯔꯤꯌꯟ ꯚꯤꯇꯥꯃꯤꯟ ꯁꯤ ꯕ꯭ꯔꯥꯏꯠ ꯕꯨꯁꯇꯤꯡ ꯐꯦꯁ ꯁꯤꯔꯝꯁꯤꯅꯦ ꯁꯤꯁꯦ ꯅꯨꯃꯤꯠ 3ꯅꯤ ꯍꯥꯏꯗꯤ 7 days ꯈꯛꯇꯗꯅꯦꯀꯣ ꯑꯗꯨꯝ ꯀꯥꯟꯅꯕꯗꯣ ꯌꯥꯝ ꯐꯖꯅ ꯈꯪꯕꯅꯦꯕꯀꯣ ꯁꯤꯖꯤꯟꯅꯀꯥꯟꯗ ꯁꯤꯒꯤ ꯁꯤꯔꯝꯁꯦ ꯁꯤꯖꯤꯟꯅꯗ꯭ꯔꯤꯀꯥꯟꯒ ꯁꯤꯖꯤꯟꯅꯔꯕ ꯃꯇꯨꯡꯒꯤ ꯐꯣꯇꯣꯅꯦ ꯑꯗꯣ ꯑꯩ ꯉꯁꯤ ꯁꯤ ꯇꯩꯗꯣꯏꯅꯦ ꯑꯗꯣ ꯇꯩꯔꯛꯑꯒꯦ ꯃꯥꯒꯤ ꯇꯦꯛꯁꯆꯔꯁꯦ ꯌꯥꯝꯅ ꯊꯣꯠ ꯂꯥꯎꯋꯦ ꯑꯗꯨꯒ ꯁꯤꯠ ꯅꯥꯜꯂꯦꯕ ꯍꯥꯏꯗꯤ ꯒ꯭ꯂꯥꯁ ꯁ꯭ꯀꯤꯟꯒꯤ ꯇꯥꯏꯞ ꯇꯧꯕꯅꯦꯕꯀꯣ ꯐꯠ ꯂꯥꯎ ꯇꯩꯁꯟꯈꯤꯀꯥꯟꯗ ꯑꯗꯨꯝ ꯎꯕꯗ ꯈꯪꯉꯝꯅꯤꯀꯣ ꯁꯤꯒꯤ ꯁꯤꯔꯝꯁꯦ 20x ꯀꯣꯔꯤꯌꯟ ꯚꯤꯇꯥꯃꯤꯟ ꯁꯤ ꯌꯥꯎꯋꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯗ ꯂꯩꯕ ꯗꯥर्क ꯁ꯭ꯄꯣꯠꯀꯨꯝꯕꯗꯣ ꯍꯟꯊꯍꯜꯂꯦ ꯑꯗꯨꯝ 3 daysꯇ ꯚꯤꯖꯤꯕꯜ ꯗꯤꯐ꯭ꯔꯦꯟꯁꯇꯣ ꯑꯗꯨꯝ ꯎꯕ ꯐꯪꯕꯅꯦꯕꯀꯣ ꯑꯗꯨꯒ ꯌꯨꯖꯨ ꯂꯦꯃꯟ ꯏꯁꯦꯟꯁꯁꯨ ꯌꯥꯎꯋꯦ ꯑꯗꯨꯝ ꯚꯤꯇꯥꯃꯤꯟ ꯁꯤ ꯑꯅꯤꯁꯦ ꯄꯨꯟꯁꯤꯟꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯁꯦ ꯍꯥꯏꯗ꯭ꯔꯦꯠ ꯐꯖꯅ ꯇꯧꯋꯦ ꯗ꯭ꯌꯨꯋꯤ ꯕ꯭ꯔꯥꯏꯠ ꯕꯨꯁꯇꯤꯡ ꯒ꯭ꯂꯣ ꯄꯤꯌꯦ ꯑꯗꯨꯒ ꯌꯥꯝꯅ ꯂꯥꯏꯠ ꯋꯦꯠꯁꯨ ꯑꯣꯏꯌꯦ ꯍꯥꯏꯗꯤ ꯅꯟ ꯁ꯭ꯇꯤꯀꯤ ꯐꯣꯔꯃꯨꯂꯥ ꯑꯣꯏꯕꯀꯣ ꯑꯩꯈꯣꯏ ꯃꯥꯏꯗ ꯍꯩꯅꯗꯕ ꯆꯅꯞ ꯅꯞꯄꯒꯨꯝꯕꯗꯣ ꯀꯩꯝꯇ ꯐꯥꯎꯗꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯗ ꯁꯤ ꯇꯩꯀꯥꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯁꯦ ꯐꯥꯎꯕꯒꯤ ꯌꯥꯝꯅ ꯑꯩꯒꯤ ꯄꯥꯝꯖꯕꯤ ꯑꯣꯏꯕꯗꯣ ꯑꯗꯨ ꯑꯣꯏ ꯑꯩꯒꯤ ꯕꯦꯁ ꯄꯔꯆꯦꯁꯅꯦ ꯁꯤꯒꯤ ꯁꯤꯔꯝꯁꯤꯃꯗꯤꯀꯣ ꯅꯣꯏꯁꯨ ꯇ꯭ꯔꯥꯏ ꯇꯧꯋꯣ ꯑꯗꯨꯝ ꯇꯧꯅꯤꯡꯉꯒꯗꯤ ꯃꯣꯏꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯇꯒꯤ ꯂꯩꯌꯣꯕꯀꯣ ꯑꯩ ꯀꯨꯄꯟ ꯀꯣꯗ ꯀꯥꯖꯜ 2025ꯁꯦ ꯁꯤꯖꯤꯟꯅꯔꯒꯗꯤ 15% ꯑꯣꯐ ꯑꯣꯏꯗꯣꯏꯅꯦ ꯄꯤꯌꯣꯔ ꯑꯣꯔꯤꯖꯤꯟ .inꯗꯒꯤꯀꯣ ꯑꯗꯨꯒ ꯑꯦꯃꯥꯖꯣꯟ ꯐ꯭ꯂꯤꯞꯀꯥꯔꯠ ꯃꯤꯁꯣ ꯄꯔꯄꯜꯗꯁꯨ ꯐꯪꯕꯅꯦ ꯑꯗꯨꯝ ꯂꯩꯕ ꯌꯥꯔꯅꯤ ꯑꯗꯨ ꯃꯌꯥꯝ ꯈꯔ ꯀꯦꯁꯜꯂꯁꯦ ꯑꯩꯅꯦ ꯁꯝꯁꯦ ꯊꯥꯗꯣꯛꯑ ꯆꯠꯀꯦ ꯍꯥꯏꯗꯤꯅꯦ ꯃꯥꯏꯁꯦ ꯅꯨꯡꯁꯥ ꯁꯥꯕꯅꯤꯅ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯈꯨꯝꯅꯕ ꯁꯝꯁꯤꯅꯀꯣ ꯑꯗꯨꯅ ꯁꯝ ꯊꯥꯗꯣꯛꯑꯒ ꯆꯠꯀꯅꯤ ꯑꯁ ꯁꯝꯁꯦ ꯃꯆꯨꯁꯦ ꯁꯨꯃꯥꯏꯅ ꯌꯦꯡꯉꯝꯗꯩ ꯐꯖꯕ ꯑꯃ ꯃꯤꯅ ꯑꯩ ꯁꯝꯁꯦ ꯀꯩ ꯃꯆꯨꯅꯣꯅꯦ ꯌꯥꯝ ꯍꯪꯉꯦꯕ ꯀꯣꯃꯦꯟꯇ ꯑꯩ ꯁꯝꯁꯦ ꯕꯔꯒꯟꯗꯤꯗ ꯋꯥꯎꯊꯔꯛꯄ ꯃꯆꯨꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯁꯪꯕꯗꯤ ꯑꯃ ꯕꯔꯒꯟꯗꯤ ꯃꯆꯨꯗꯣ ꯑꯗꯨꯗꯣ ꯑꯗꯨꯝ ꯁꯪꯖꯕꯅꯦꯕꯀꯣ ꯑꯗꯨꯒ ꯋꯥꯎꯊꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯇꯥꯏꯕ ꯈꯪꯕ꯭ꯔꯥ ꯑꯩꯅꯗꯤ ꯌꯥꯝ ꯍꯩꯅꯖꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤ ꯃꯆꯨꯁꯦ ꯑꯗꯣ ꯃꯌꯥꯝꯅ ꯀꯣꯃꯦꯟꯇ ꯑꯗꯨꯝ ꯀꯩ ꯃꯆꯨꯅꯣ ꯐꯖꯩ ꯀꯥꯏꯅ ꯍꯥꯏꯕꯗ ꯑꯩꯁꯨ ꯀꯩ ꯍꯥꯏꯅꯤ ꯐꯖꯔ ꯖꯥꯠꯂꯅꯦ ꯀꯥꯏꯅꯒ ꯈꯜꯂꯒ ꯑꯇꯣꯞꯄ ꯑꯃ ꯁꯪꯖꯅꯤꯡꯗꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯐꯥꯎꯔ ꯂꯩꯕꯀꯣ ꯑꯗꯨꯅ ꯊꯝꯃꯦ ꯍꯟꯗꯛꯇꯤ ꯑꯗꯣ ꯃꯆꯨ ꯑꯃꯗꯤ ꯁꯪꯒꯦꯅ ꯈꯜꯂꯝꯕꯅꯦ ꯌꯥꯎꯁꯪ ꯅꯪꯅꯕ ꯑꯗꯣ ꯁꯪꯉꯔꯣꯏꯒꯦ ꯀꯣꯟꯅ ꯁꯪꯉꯒꯦ ꯁꯝꯒꯁꯦ ꯀꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁ ꯌꯥꯝ ꯋꯥꯡꯅ ꯂꯩꯕꯀꯣ ꯑꯩ ꯑꯗꯨꯝ ꯁꯝꯁꯦ ꯍꯥꯠꯄ ꯈꯣꯠꯄ ꯁꯪꯗꯦꯕꯀꯣ ꯑꯗꯨꯅ ꯈꯪꯗꯦ ꯀꯣꯟꯅꯒꯤ ꯋꯥꯔꯤꯅꯦ ꯑꯗꯣ ꯈꯤꯇꯪ ꯀꯦꯁꯟꯒꯦ ꯂꯤꯞꯁꯇꯤꯛ ꯉꯥꯡꯁꯪ ꯁꯪꯖꯜꯂꯒ ꯆꯠꯂꯗꯕꯅꯦ ꯑꯩ ꯑꯇꯩ ꯀꯦꯗ꯭ꯔꯁꯨ ꯂꯤꯞꯁꯇꯤꯛꯇꯣ ꯁꯪꯉꯗꯤ ꯀꯦꯕ ꯈꯔ ꯃꯥꯜꯂꯦꯅ ꯑꯗꯨꯒ ꯄꯤꯁꯨꯝ ꯈꯤꯇꯪꯒ ꯌꯦꯛꯁꯟꯅꯤ ꯑꯗꯣ ꯐꯤꯔꯣꯟ ꯍꯣꯡꯗꯣꯛꯄ ꯂꯣꯏꯔꯒ ꯎꯠꯂꯛꯑꯒꯦ ꯃꯌꯥꯝ ꯀꯣ ꯃꯌꯥꯝ ꯑꯩ ꯁꯤ ꯐꯨꯔꯤꯠꯁꯦ ꯑꯗꯨꯝ ꯂꯤꯠꯂꯦ ꯁꯤꯁꯦ ꯉꯍꯥꯟꯋꯥꯏ ꯃꯤꯁꯣ ꯍꯣꯜ ꯇꯧꯕꯗ ꯃꯤꯁꯣꯟ ꯊꯥꯔꯛꯈꯤꯕꯅꯦꯕꯀꯣ ꯑꯗꯣ ꯃꯜꯂꯦꯕ ꯑꯗꯨꯅ ꯍꯣꯔꯦꯟ ꯑꯕꯦꯔꯒꯨꯝꯕ ꯑꯩꯕꯨꯗꯤ ꯑꯕꯦꯔ ꯑꯝꯇ ꯂꯩꯇꯦꯕꯀꯣ ꯃꯤ ꯇꯩꯅꯔꯝꯃꯗꯤ ꯇꯩꯔꯛꯑꯁꯨ ꯑꯗꯨꯝ ꯇꯩꯔꯁꯨ ꯌꯥꯕ ꯐꯨꯔꯤꯠ ꯍꯥꯏꯗꯤ ꯑꯉꯧꯕ ꯂꯤꯠꯄꯁꯤꯅ ꯌꯥꯎꯁꯪ ꯈꯔ ꯃꯥꯜꯂꯤꯗꯅ ꯑꯗꯨꯗꯨꯒꯤ ꯁꯤ ꯑꯣꯏꯅ ꯂꯤꯠꯂꯦ ꯍꯦꯚꯟꯁꯦ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯎꯕꯗ ꯍꯥꯏ ꯇꯧꯗꯣꯏ ꯉꯥꯏꯔꯦ ꯇꯧꯔꯣ ꯍꯥꯏ ꯇꯧꯔꯣ ꯍꯥꯏ ꯒꯥꯏꯁ ꯑꯁ ꯖꯒꯣꯏ ꯑꯣꯏ ꯁꯥꯖꯤꯜꯂꯦ ꯁꯥꯏꯌꯣꯜꯗ ꯊꯣꯡ ꯂꯣꯟꯖꯜꯂ ꯊꯝꯈ꯭ꯔꯦ ꯃꯌꯥꯝ ꯃꯥ ꯄꯨꯔꯔꯣꯏꯅ ꯄꯥꯈꯠꯇꯅ ꯑꯗꯨꯗꯤ ꯃꯐꯝꯗꯨ ꯌꯧꯔ ꯃꯇꯦꯛ ꯎꯠꯂꯛꯀꯦ ꯑꯁ꯭ꯋꯥꯏꯗꯅꯦ ꯈꯣꯡ ꯆꯠꯇꯣꯏꯅꯦ ꯅꯨꯡꯁꯥꯁꯨ ꯌꯥꯔꯈꯩ ꯁꯥꯏ ꯆꯠꯂꯁꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯐꯨꯔꯤꯠꯁꯦ ꯄꯤꯛꯑꯦ ꯍꯥꯏꯕ ꯉꯍꯥꯟꯋꯥꯏ ꯀꯨꯏꯔꯦ ꯑꯩꯅ ꯑꯍꯥꯟꯕ ꯌꯨꯇ꯭ꯌꯨꯕ ꯇꯧꯕ ꯍꯧꯔꯛꯄꯗ ꯃꯤꯁꯣꯒꯤ ꯀꯣꯂꯥꯕꯣꯔꯦꯁꯟꯁꯦ ꯐꯪꯈꯤꯕꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎ ꯂꯩꯕꯨꯗꯤ ꯂꯩꯔꯤ ꯐꯨꯔꯤꯠꯁꯦ ꯑꯗꯨꯒ ꯄꯤꯛꯈ꯭ꯔꯦ ꯁꯨꯔ ꯄꯤꯛꯁꯟꯕꯤꯗꯨꯁꯨ ꯑꯣꯏꯌꯦꯕ ꯑꯗꯣ ꯆꯠꯂꯁꯦ ꯈꯣꯡꯒ꯭ꯔꯥꯎꯗꯤ ꯁꯤ ꯑꯗꯨꯝ ꯁꯦꯠꯂꯦ ꯑꯩ ꯄꯂꯥꯖꯣ ꯑꯃ ꯍꯦꯛꯇ ꯁꯥꯏꯌꯣꯜ ꯊꯣꯡ ꯍꯥꯡꯉꯣ ꯃꯌꯥꯝ ꯅꯨꯡꯁꯥ ꯈꯨꯠꯁꯥꯝꯅꯤꯍꯦ ꯑꯗꯣ ꯃꯤ ꯂꯣꯏ ꯆꯠꯅꯈ꯭ꯔ ꯃꯥꯜꯂꯦ ꯀ꯭ꯋꯥꯇꯔꯈꯩ ꯃꯤ ꯑꯃ ꯂꯩꯅꯗꯦ ꯀꯌꯥꯝ ꯌꯥꯝꯅ ꯂꯩꯔꯝꯗꯣꯏ ꯕꯥꯗꯅ ꯁꯦ ꯏꯜꯂꯣ ꯆꯠ ꯃꯌꯥꯝꯕꯅ ꯃꯅꯥꯎꯄꯥ ꯀꯟꯅ ꯏꯜꯂꯤ ꯍꯣꯏꯃꯥ ꯑꯁ ꯅꯨꯡꯁꯥ ꯈꯨꯠꯁꯥꯁꯦ ꯋꯥꯕ꯭ꯔꯥ ꯌꯥꯝ ꯁꯥꯕ꯭ꯔꯥ ꯁꯥꯕꯅꯤ ꯍꯥ ꯐꯖꯅ ꯏꯜꯂꯨꯅꯦ ꯁꯅꯥ ꯅꯪꯕꯣ ꯍꯥꯏ ꯑꯁ ꯍꯛꯀꯥꯝ ꯆꯟꯖꯜꯂꯛꯑꯦ ꯑꯃꯁꯤꯁꯨ
Hino yang pale tu. Hao ni hai sidi chat ni. Mama. Hino chao de. Chao da. Hino yang chao de. Moi sai put ayung ki ta. Moi posting lak tam ni na. Yo do de. Ke? Ano ni? Holi. एक रेड और एक ग्रीन कितना है ये 360 नंग कर मबांग दे नंग पाम ब्रा सिदे bigger Yaoshang lim lai bigi सिले क्या ब्रा हेवन की मचा मग ले भी रखे आपको 50 बार उठाओ you more the baby कितना वर्क करे सना ओके बेबी की सिले हेवन की सीम लेके सायो की सीम लेके अबे बर्थडे दोगे अबे ले रे कीरे इमा कीरे पिचकारी ने कर लिए तब इसीलिए तो नींबू पानी हो ले मैं भाई चलो ये हाथ में डाल अया भाई तो उधर इधर हेलो हां हाय दीदी दादा दादा Roman, kay color no không đều chỉ mà nào người cũng nắm thì mà, đỡ lâu thì sẽ lấy, mà nào làm thì, à giờ ra mà làm mồi, rồi cháu nó mình thôi, 1, 2, 3, tê 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 tê, tê tê tê, à sao chị tranh học thay cho tao quay em chả gì, lấy sao không kê, em thấy cái này lắm, mà tên gì rồi, say, em có sao say ông sống không đi, em thấy cái này lấy sao không đi. Walk